Amwjugi Yankaimathoi Suba Mapok Kummon Thouramgi MANG-OINANA Press Club ki complex YAONA AKOIBA MAFAM SINGDA lamtu Sengkhre Tha asigi taratarukta pangthokadaba All Manipur Working Journalists Union Amwjugi Yankaimathoi Suba Mapok Kummon Thouramga mari Leinana ngasi Manipur Press Club ki complex YAONA masigi AKOIBA MAFAM SINGDA lamtu sengbagi thabak ama pangthokre Hariba lamtu sengbagi thabak adu Amwju Manipur Fire Services kedo amadi masel gi thomi singna punna chathake Ayuk pung taretagi hauduna chathakiba lamtu sengba duda Manipur Fire Services ki maikaidagi fire tender gari amana Manipur Press Club ki building da paklamba amot pasing ising kaptuna chamthokhe Leinana Kangla Economics Development Organization kedo Manipur Senmitlon ihaulob masel amadi Amwjugi member singna Press Club ki campus manung amadi mapal da leiramba tongal ba amot akai sing punna senduk minakhe amaromda Tha asigi taratarukta pangthokadauriba Amwjugi Foundation Mapok Kummon Thouram asiga mari Leinana ngasi pangthokiba social services asida Manipur Fire Services kedo amadi maselgi masing yamnaba thomi singna mateng panglakpa asigidamak Amwjugi maikaidagisu thagatpa phongdorakle